Line Manipur YouTube channel swing bir mayam pum no pu amuk hanna taram oksari ahan badiam namoro iba pawam update thamjage combined force run over Nazret Sugnu area rescue a wounded civilian after 6 death. Reportedly UKLF United Kuki Liberation Front's finance secretary house and the factory at Nazret was vandalized and torn down by the irate mob of Sero. Mathangi update asina Manipuri stands for diversity and the common and harmony. Manipur popular actress Soma Laisram and the Robert Naurem also joined peace protest at Jantar Mantar. Mathangi update asina Siramlani haina Leinaruraba meitei naha chayol amagi matungda ngasi nazret kuki khuldagi meitei miyamga kanba ngmkhre. Sandan district ki manung channa leiba nazret kuki khulda nongmai na panbadagi chayol ama chupna ising khaktamak thaktuna lotuna leiram khipa meitei naha ama miyamna kanba ngmkhre. Kuki kulai paiba singna sugnu gi yum chahum romai tharakhibadagi khoi saunarba miyam na ngasi sugnu ga thangnana leiba nazret khul tamna sangsilobada soklaba mitei naha ma thengnarakibani soklaba miyoi adudi sugnu awang leiraktagi thaunaujam rajkumar sahi kunga mathoi apokpati ai sanjit kumar ni mahak numit yungba matung nazret khuldagi lauthорактuna kaksingda leiba jiban hospital da Pukhatlaba matung Rims Hospital da makhatana laing chathari Rajkumar gi oi thangba phaiganda nongmaina panbadagi saru kai khibana athubada operation tawragani adum oinamak mahak khudung thiningai oidre hairi thaudok asigi matangda Rajkumar gi mase malem nganbina phungdorokpada Rajkumar nongmaina pankhre haina chatminnaba singna phungdorokpadagi mahak hinglamlaroi khanbadagi aroiba mathong mangam pangthoknaba thaurang phawba tawrure Rajkumar na imung manungna tamdakpa paudumda mahak thasigi saisat kunga mapanda nongmaina panbadagi manak nakpada leiba kuki gi mi leinadaba yum amada sangsinduna lotki numit humni chupna I leptana tarakpadagi phi maset sijinaduna I khakhannaba hotnaki mahakna leiriba yum aduda thangnabada kuki khulai paiba sing leibagi makhoi tabana kangthon makhada sangduna ising khaktamak thaktuna sayon ama chupna lelakhi ngasi mitei mayam sanglakpadagi makhol tabadagi sirabasu sina angamba pambai sisinaduna mahakpu kanbiyu haina laurakpadagi miyam sangsinduna mahakpu kanba ngamkhibani haina malem nganbina phungdorakhi aduga mathangi update asina kuki lalhoba singna MLA ke Ranjit ki yauna mitei gi yum chama hena mai thakre UNLF ki kem thugaikre kuki lalhoba kaya si ananangkhre Serauda kuki lalhoba singna numidang MLA ke Ranjit ki yum yauna yum chama gi mathakta mai thakre thodok duda khoi saunarba miyamna nazret ta leiba UKLF ki kem yauna finance secretary gi yum tangoi onkhre kuki khul ahum tumna mai thadokre hojiksu sugnu bazar da kuki lalhoba sing sangsinkhre haina nongmai kapagi makhol tari thodok thopam dagi phangba pawgi matung innade ngarang numidang pung traga mathoi rom tarakpada kuki lalhoba singna serauda leiba mitei khul singi yum singi paktakna mai thaba amasung nongmai kapsilakpagi thawong kayasa thrakhi yum mai thaba aduda sugnu kendra gi MLA ke Ranjit ki yum gi saruk yauna yum chamagi mathakta sakre thaudok aduda khoisaunarba sugnu miyamna ngasi nazret khulda leiba UKLF ki kem thugainaba hotnabada kuki lalhoba singna sniping rifle yauna nongmai kaya kapsilakhi thaudok aduda miyamgi maikaidagi su license kansin aduna handuna nongmai kapnaki police commando amasung BSF ki kangbu sing khunja singna kuki lalhoba singa nongmai kapnariba aduda chauna mateng pangkhi loinana nazret ta leiba UKLF ki kem thugai ki khul aduda leiba UKLF ki finance secretary khudmangi yum plywood factory yauna kuki gi yum sing tumna mai chakhi makhata na utom pokpi khunmang phairarbi amasung ko sefai kuki khul singsu tumna mai thakre makhata na khunja singna amasung combined force na kuki lalhoba sing gi akan bomong da nongmai kap na badu kuki lalhoba taragi mathakta si ananangkhre kaya amana sokapan yaure adubu siba amasung asokpa sing adudi kuki lalhoba sing na puraga senki makhata na khunja sing na nazret khulda sangsinduna thiba humbagi thabuk chattakiba aduda khul asidagi mitei khul sing da onsillaga fit tawduna thamlamba bom kap na basemba country made top gun manga phangba ngamkhre thaudok adugi matung tarakpada sugnu da leiba Don Bosco School maningda kuki khulai paiba singna koicha chatuna leiba ubadagi police commando gi maikaidagi akan bomongda attack chathakre combined force amasung khunja singna sugnu turen wangmada su kuki lalhoba singa akan bomongda nongmai kapnaki numidang pung nipalom tabada sugnu bazar da kuki lalhoba sing changsinkhre haibagi paw phangwadagi khunja sing mafam aduda nongmai kap tuna changsinkhre athengba phawba sugnu bazar gi akoibada mafam kaya da nongmai kapagi uga to papdera mana phayeng da nongmai kapnakre AR gi kem manakta kuki UG sing gi kem sajinkhre
meitei khulsingda attack leptana sathriba kuki lalhauba sing khunjasingna angamba upai sijenaduna takthoknaba hotnarba so Assam Rifles na phongna mateng pangsinbana AR gi kem manakta kuki lalhauba singi bunker sajinba yauna ayuk nungthin numidang khaidana phayeng amasung masigi manak nakpa meitei khulsingda kumtharaklaga attack tawbagi thawong leptana sathari thawong sing aduge manungsanna ngasi numit yungba pung amarom tabada khurkhul maningsingda leiba saijang kuki khuldagi yamlaba kuki lalhauba sing khulai paiduna kumtharaklaga khurkhul maningi senjam chirang khulda khunjasing na nongmai kapsilaki thawdok adu khunjasing na so handuna nongmai kapna ki tungda kuki lalhauba sing na mafam adu dagi kaiduna sentraga saijang kuki khulda leiba makhoi gi bunker da chensin ki madu phabu khunjasing na kuki lalhauba sing adu koitan tan aduna attack sathaki adu kuki lalhauba sing gi favor da AR gi kangbu sing mafam adu da sangsilaktuna meitei khunjasing da panu pibadagi handoraki thawdok adu gi matang da senjam chairang gi maira paibi gi secretary ambrapati na phongdokibada haukiba me ahumdagi ngasiga thana khungthang ahumlukta kuki terrorist singna khul asigi micham yam tamna nongmai kapsilaki numit kharni gi mamangda kuki terrorist singna nongmai kaplakpadagi khul asidagi amsu kauba miyoi amana leikhidabaga loinana miyoi kunithoi hena asok apan nangkhre ngasi khunjasingna khul asi ngaksanaba thoklubada Assam Rifles amadi paramilitary forcing changsilaktuna makhoina ngaklagi haibagi thajaba pirakpadi khunjasingna handoraki micham me am ngak sengani haina pirakhiba thajaba adugi ondainabada makhatana kuki terrorist singna senjam chirang khulga thangnana leiriba lailon waikhai el faijang amadi harau thildagi kumtharaklaga khunjatamna nongmai kaplaklakpadi maduda thoklakpa fapatta pumnamak Assam Rifles amadi mafam aduda tariba paramilitary forcing na pugadabani haina sumhang makhatana phungdoki amaromda kangchup chingkhungi AR ke manakta leiba kuki lalhauba sing bunker saduna leisinduna meitei khul kaya da leptana nongmai kapagi thabuk leptana sathari ngarang numdang sumafam adugi kuki lalhauba kaya kumtharaklaga fayeng khulgi yum khara mai thakre thawdok adugi khoisaunarba miyamna ngasi nungtin pung ani rum tabada fayeng sing da position lauraga kangchup chingkhungi AR ke manakta bunker saduna leiriba kuki lalhauba sing akanba mongda nongmai kapnakre thawdok aduda kuki lalhauba singi maikei da asi ana yoromba yai haina thajanari video sing bibagi damakta mayam punong po amuka hana thagachari anob update ki damakta nuksi biduna channel subscribe to biramu. Thank you so much.